ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ CSO ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯃꯤ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ ꯁꯍꯤꯗꯨꯔ ꯃꯩꯕꯝꯒ ꯑꯈꯟꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯨꯕꯒꯤ ꯄꯥꯎꯗꯝ ꯑꯃ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯁꯤ꯫ ꯚꯥꯔꯠꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯐꯖꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯤꯕ ꯋꯥꯠꯄꯒꯤ ꯉꯁꯤ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯑꯣꯔꯤꯁꯥꯗ ट्रेन एक्सीडेंट में थोप मतमददी भारत की प्राइम मिनिस्टर खुदक मफम चंसल मणिपुर असुक यामना मिसी मिना थोब युम के मई चाब मी क्या लेफम चाफम लेहंद्रब मिकप मिराउ थोन थल्लब मतम सिफावद भारत की प्राइम मिनिस्टर वही अमफाव हाइब कोई ताद्री नुमित कुन मंगानी की मतुंगदा भारत की होम मिनिस्टर मणिपुर लाक्पीरंबदुदा अखोइना थाजै मणिपुर सोइदन शांति लानेना थाजै अदो महांगना लाउथोकपिरमिबा थौरांसिंग अदुदा खुदक्ता शांति लाक्पा याबगी अदुगुंबा थाजबदो अखोइ खजितंग ममी सामलप थाखी अदुबो हौजिक फावसु अखोइ इफेक्टिव ओइबा शांति लांननबगी खोंथांग अमा फावबा इंडिया लेंगाक्तगी अखोइ इनिशिएट तौरपा अखोइ उद्री कइनो तौफम थोकपा थुइबा वायलेंस लेफननबगी खोंथांग खरदि भारत लेंगाकना लौबीरो भारत लेंगाकना कइनो पाइखतफम थोकपा तौबा यायना खनबा थबक खरदि पाइखतपियो मखा ताना लमदमसिदा लेरिबा मियोई बा कयागी पुंसी मथंग मांगनरइबा युम कया मथंग लेप्तना चाकनरइबसे मसी कनबियो मियोई बा अमगी ओइबगी ह्यूमन वैल्यू दो मधुगी मियेंगदगी अखोइ मसी अखोइ डिमांड तौजबनी अखोइ हाइजबनी। इपैक टीवी न्यूज़ना अदोंबु तरामना ओक्चरी। सेंटरना अमसुंग स्टेटना कंट्रोल तौननबगीदमक्ता मसिंग यामलबा फौजी कया पुरक्तुना हुजिल्लख्रबा असि फावबदा मयुमदा लैबा फंग्रबा मियोई कयाबु ngak chelga lehanba ngamdaba haibase सेंटर अमसुंग स्टेटना मणिपुरदा लैबा प्रजा सिंगबु करिसु ओइदना उरबरा खल्लबरा हाइबसी खुगी थमोइदा पुदबा ngamde मसी पुनमक सेंटरना अमसुंग स्टेटना यामना थुबा खोंथांग लौखटपिदुना अकनब मियेंग चंगबिदुना मणिपुर की महौसा की पुंसीदा हंजलहनबियो हाइबसे ngasiगी एंगल खुदिंगमक्तगी कोना खुदिंगमक्तगी मफम खुदिंगमक्तगी अपुनबा खलाव अहेनबा खलाव लौमिन्नबा दरकार ओइरे अमसुंग अखोइ मसेन अमगा नुंसीनना महौसा गुम पुंसी लेननबगी पुंसी मरेलदो फंगहनबियो हाइबा खलाव असे मसी अपुनबगी खोंजेल अम ओइना चलहनलसी हाइबसी अमा अपील तौजरी। Territorial integrity. Thank you all. Adu ori aina sawi nang napi aina adugi ni mana adugi ni haibadigi khenabadu sulai leitana aikoi khudingmak aikoi ge Manipur lengat asi gi shondariba jaga asi kadaidano haibasi men khatngai honabda India Union government haibatare India gi home minister prime minister da pressure singam mibam koi piba mathau tai na khale masida aigi araiba pangal fuduoga aina aigi furu kandabya de mana magi furu kandabya de haina honabado adu honafam di thoi aigi furu kaningani tawtu Manipur kanba haibsina haba priority thamgadamne haibadi aina haijani base masi kana gumbagi lanai nate ado aikoina India government gi handaki miyeng si khajitang aikoi tamanbra haina khalle चैनल असेबो सब्सक्राइब लाइक शेयर अमदी कमेंट तौबीदुना सपोर्ट तौबियो हाइजरी। कांगलुपी इरांग असिदी मणिपुर नतना इंडिया की मफम कयादसु थोई अदुबो कांगलुपी इरांग हाइबसे सांगबदा नमित तरुकनी तरेतनी था अमा चटपा कांगलुपी इरांग दि वर्ल्ड लेते अदुबो हंदकी मणिपुर थोइबा कांगलुपी इरांग सी था अनिरोम सुरकदरबा असिदा नॉर्मल पुंसीदा तंगदु लेताना अखोइ हिंगबा ngamdri मसिगी मरुइबा मरमसी करीदगी थोकपनो हाइबसे मियाई खुदिमना खंगनिंगी अदुगा मयाम पुनमसु डिमांड तो वाफमनी मसिगी मरुइबा मरमदी भारत सरकारना चिनगा खुदका मानदबा कम्युनियन की पॉलिटिक्स तौबा मैते इचेलेनाउ सिंगदा अमा हाइबा नागादा अमा हाइबा कुकीदा अमा हाइबा
samna hairabada divide and rule policy tauba puksen sengdabadagi asuk kuiba matam se satharakpani haina lawdaba ngamoi hairiba kanuk ki irang si Bharat Sarkar na laksan bige control to bige hairabadi pung ni phuni pangi manungda control to ngambani maramdi law and order si state subject ni haijarabasu Manipur lengak tagi unified command haiba control to gadaba khulai se center government paisan kare Mr. Kuldeep Singh ko gonupa amada masigi in charge pithokre maram asina center lengak na nomai kapsal ai hairiba kuki ichil inau singbu thamoi soina control to ge hairabadi matam ama piraga asi bhogi manungda nakhoi makha ta na tor agadi ekhoi sum action loba ngami haibada India gi leiriba ekhoi gi military power se world gi manungda khut thekpada yauraba super power oigi doraba country amana kaisu leitaba Kanglup Kharagi Kulai Paiba Mioi Lising Ama Ani Hairasi Masi Bauba Control Toba Ngamdaba Haibasi Malem gi Mawongda India Masamoina Manipur Masamoina Yam Ikai Ningaini Manipur da khunda minariba aikoi masel ge marakta leinariba sauningba amadi nungaitabu khudimak thadokna duna mahosagum nungsi chanana amatto oina hingminabagi Wakhallon da sangshin minarasi haina news networking body ama oriba IPFA group of news na thadorok pacheron amana fondorali group asige founder president Saidur Maibam na thadorok pacheron amana hai Fathabang Ngam Haki Oiba Wakhal the Lamdam Sida Mishimina Amadi Mamal Yam Laba Lantum Kiamang Takibasi Yamna Laibak Tibani. Asigumba Yamna to Aning Daba Todo Asi Matunda Amuk Tok the Narba Ekoi Kudingmak section Minasi. Aigi Haiba Wakhallon Amadi Dharma Jatigi Kenaba Tadoktuna Lamdam Sigi How Kraba Nusi Shanabagi Mari Amuk Hana Sagat Naba Hotnabada Ekoi Kudingmak Manipuri Ama Oina Puna Todang Lominarasi Hainasu if a group ki Serol Asina Makatarali. Solution nama purakna bigdimta peace coordinating committee kya semi appeal tawri masida appeal asida chatna dabida ngasi afoba solution purakta India government na namsalaga thamaga tongan ba lambi yamada misi mina kayam thokhan gi haibno haibu hangama chaw na masi hang pamtoy maram masina maram waraga MPSM Meitei Pangal council gi maigai dagi Manipur da oirak ni film se atuba matam hanjinnaba santi Amadi normalcy hanjelaga magi filmda punsi se tangdu laitaba amadi yamna nungsi channel leiba Manipur amo heningi loinana athubada loisenba waroi senase chap chaba Manipur kaibi ade Manipur gi damakta Manipur gi machet tahanbada khusin thorang to biroidamni haibo apam se ai akoi MPCM gi maigai digi thamjani territorial integrity. Thank you all. Judicial inquiry gi commission nama initiate tawbiduna hoji commission gi thamu haure haiba tabada wakhanda nuai ba khara khaji pokchai loinana judicial inquiry asina lamdam asida handa thokriba yamna laibak thiba thudok asigi chapchaba yamna honest oiba report ama puthora ka duda ekoi gi lamdam asida tungda horokliba mirol asina masigumba thudok asi anirak hanna amuk hanna thuhandana bagi achoba ekoi gi report amu oigani haiba yamna honest oiba report amu oigani haiba thajajai loinana handaki Ministry of Home Affairs ki makhada Manipur gi honorable ekoi gi governor na chairman oiraga initiate tawbiriba peace committee asimak suna suwa ekoi gi jati punamaki ekoi gi Kanglup punamaki CSO sing jati punamaki CSO punamak punsilaga semliba peace committee asinasu lamdam asida shanti leihannana bagi lambi singda yam chawba daita ma lobirakani haibagi chapcha baina madugi thajabasu phongdokchari Impact TV News na adombu taramna okchari Tangu leta ba pheba mama hanjal halagani haibase si Amit Hajina thamnam wafamni Manipur miyamda adu ngasi tangu leta ba pheba haibadudi ngasi yu ubo phangdri aduga amaromda Manipur asibu tonganba administration amadi territorial integrity ronda singnarpa section kaya dagi lakibase MMWO na masi
ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗ ꯃꯁꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯂꯩꯖꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯉꯩ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯟꯅꯒꯨꯝ ꯔꯤꯀꯟꯁꯤꯂꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯆꯪꯁꯤꯜꯂꯛꯀꯥꯟꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯗꯥꯏꯂꯣꯛ ꯑꯃꯗ ꯂꯥꯛꯂꯒ ꯁꯥꯟꯇꯤ ꯑꯁꯦ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ. Hello everyone, it is Ipak TV News, a news networking channel dedicated to the cause of human rights. Irang asina solution puraktabana maram oiraga loinamak chaikhairaga leiribase chaikhairiba mayam ase leibak asida iramdam asida masibu punsanabagi amatta ngairabu paise athuba matamda shanti purakpa haibase masina oigeni maramaduna iramdam manipur asida amadi thokiba wathok ase masi Bharat pumbagi nagrik pumbagi thamoida masigi China fawiraga athuba matamda Santi puraknaba, Santi hanjalhanaba, nungsi chanaba hanjalhanaba, amadi aikhoigi integrity laina hingba ngamba adugumba nagrik ama Manipurgi nagrik ama oiba ngamnanabagi khongthang khudimak sarkarna lokhatbiu amadi praja section khudimak na masigi wakhal thambiraga aikhoi punna nungsi chanana hingminnaba samajama haibadu Manipur sida semnanaba hotnaminarasi. Ipak TV News na adombu taramna uksari. Separate administration talibane haiduna oiroidaba history de yaudaba map kaya semjin chajinduna puthoraklaga separate administration phangnanabgi damakta center government da jirol tawriba masi athu matamda tokpiyo masina aikoi jati fruit masel nungsinadabgi jang hegalakani ngasi thokliba thongdok ase ngasi na Meitei ga kuki ga thongare hayeng na muk naga ga muk tholakpasu yai natragana Meitei Pangal ga muk tholakpa yai maduna masi ai gi haiba Wakhallon ji thadoknaraga apunba Manipur amagi damak apunba iramdam amagi damak imalaiba Manipur ase punna kanbinnasi haiba wafun ji thamjare. 2023 May 3 ki incident asina maram oiduna masi kadai dagi kamaina la ibano kanana kamaina tawri insalla toino yamna nungsi janana Manipur da Kuki haiba leite Meitei haiba leite Pangal haiba leite atopa tribe ama naga ama laiminani nungsi asuk yamna nungsi chanana laiminamba akhoi ichin inau mayam sing se kadai dagi karamba karina thoal leibano haiba sing asi phobada prajama oina akhoi phobada chamamnaraga leire adubu masigi incident asina manghaliba asidi khunai asigi tungda horakadaba koi yumbi future pillar mayam amani. Relief fund da koi lupa lakh ama koi lekai stagi koi khainaraga dumai torga pikre aduga honorable minister Kharagi MLA Susindro su koi sel gi mating pikre asmai tawna hojik phobul su koi thabai soida ihan han tang marida koi relief camp ama hangami adu achu buda koi gi ana ba yarok dagi to pam phom le chakre aduga koi kanoda 100 floor maning da mafam amada hojik mi taraga mathoi amasu koina yengchallaga asmai tawga leiri aduna koi sidaida Meitei Pangana tumina leithopui wafam amta leite makhata na koina sanction bi aba Manipur sektam kaidan be gedumta hona bi aba koi kai hona kini haiba wafam simi amda thamjari. Ipak TV News na adombu taramna uksari. India government na Manipur da hojik oirakliba phibam asigi athubada amicable oiba solution ama pubira u haibasini aduga karigomba thokliba Irang asina asigi wakhai purakpa matamda Manipur gi integrity da soglakpa taragadi Manipur Pangal na tuminna suklai lairoi Manipur Pangal singna Manipur gi integrity gi damakta hanba laitana lantheng nagani haibadu aikoi ngasi me laibak miyam amadi Manipur miyam umbada amadi ai India gi laingakta pungning jingsidari. Ipak TV News na adombu taramna uksari. State government amadi union government na Manipur gi ipa ipu sing gi ikheng na haaga sembiramba singluwa Manipur gi saktam asi kaidanabagi daita lengakna lofam thoi amadi asigum laba thodog asi matung tholaktanaba achumba adumba yamna permanent oiba solution ama athu matamda purakna bohona biu haina Meitei Pangal Khonthok Nising Tharong Committee samna mai pangni thok committee gi maikei Manipur government gi pungin sinjari. Networking channel asebo subscribe like share amadi comment tawbiduna support tawbiyo Haijari Ipak TV na dombo thagachari.